ngasi phongkiba toan manipuri sifong amasung thokiba thawdo wathok singdagi maru oibe I pausing khongatcharaga manipur top channel gi mekedi gi myam da share tawzigi anmada hospital la thomjin narakpana phamung phangnadabani oxygen watana ba manipur gi mapandagi pusilakli manipur covid-19 pandemic ki ani supa web ki khudong thiba leptana hengalagi basigi matang ngasi minister secretary minister n beren mi pham pangthok tuna khanakhre COVID positive oirabasingna hospital singda thomjinabagi mohta COVID care center da laiduna COVID ki phamung leitabigi awaba mayoknari basi koknana ba thorang paikhat minasi haina sip minister en beren haikre ngasi sip minister na siar loduna COVID ki matana khananai na ki badu council of ministers manipur gi lok sabha gi mp rajya sabha gi mp health department gi makok thongba official sing amadi rims hospital jenims hospital gi doctor makok thongba official sing ju saru yaki mifam maduna housing manipur COVID ka ni subu web nom gi leptana hengalak pasida akan ma section thorang gi thabak paikhanaba khanaki hairi se minister na siar loduna pham kiba mifam maduna COVID positive oirabasing athubada hospital pukhatpaga loinana darkar oiba layeng pathap sathabagi matang khanaki masigi matang hospital singi oiba committee ama semlagani committee asina hospital pukhalagliba khudima hospital thambagi phibam yamna lurabra natragana COVID care center da thamduna layeng sathaba yaribra haibadu yengsingani amasum sip minister na phungdo khibada hauju hospital singda miyamna covid ki phamung konadabagi award ama mayungnari basi covid positive oire haibago hospital admit taunaba pukhannarakpadagini amasum lamboi khonang khongda trade and expo center da hangliba COVID care center amadi khumalampaki balbawon hangliba COVID care center singasida COVID ki phamung marang kaina lairi COVID care center singasida doctor amasum nursing duty tawduna lairi hidak langthaki oina mobile pharmacy hangle maramaduna phamung leiba COVID care center da satpiyu so haki medical oxygen gi matang la minister na haikibada state asida oxygen gi award palehendana lainga asina thorang kyamarum lakhali no manini gi manung da gujarat gi oxygen purak lagani thawbal amasum bisnupur oxygen plant thamna bogonari amasum lanai miyoi singna oxygen cylinder sing lotsing duna thambigano hainasu pausna makhatana phungdorakli atopa pawamana lainga ki thausalni covid-19 gi awana tarba matamasida job card holder singna phangadaba senpham saurakna rupa crore samriga marfu manga rom pithoktana laidibasi manipur lainga ki asoiba thausalni haina CPI Manipur State Council ge assistant secretary gi sirol da hairi job card holder singa sina MG Narega gi senpham khara bank account sanglakpada imung manung punabada yamna mating oi amasum adubu yamlaba senpham sing thingjinduna thamba sina job card holder singdadi awaba hapsinbaga sa manai haina spausna palli atopa pawamana haibe indabagi sibagi serak pikibani Zirangrong United Front gi Ministry of Information and Publicity Secretary Hauzam Thaimaina Thadoropa Sirolamada Taimelong District ki Khumji ani village gi second lieutenant Radam Sui kamai apokpa lungnin kamai haiba ama me taraga mathuida nongmainina kaptuna hatkibadu haibe indabadagi loop asina sibigi serak pibani makna loop asi thadok laga khulai puduna sien khibadagi ma ki khungul lirakpada sien khiba numittumaktada ha laga mahakna pu khiba khulai duna lupna phangmangamle masina tungtaba miyoisingda para ama oiragani haina spalli makasa tharakpon state sigi wangbra thokpa pawkhra memda share tawjage leibak sin mathungna sayol taruk tagi nipan phabo lockdown thamgadabani Indian Council of Medical Research ICMR gi makok Dr. Balram Barga ki matungina leibak sin mathungna COVID ki anauba case hengalangli basi thingnaba sayol taruk tagina nipan phaba lockdown thamba natragana anauba positive case yamne hengatpa district sing sayol taruk tagi nipan phaba lockdown sathaduna thamgadabani asiguma khongthang lokholaba matamdata anauba case hengalakpa hantan mangamgani haina supau snapalli makasa tharakpoina mayamna khangjinbada hena kanaraba kantena mani mayamna share tawjage COVID kumba pandemic matungda thoktanaba kari tabusangi WHO COVID-19 pandemic review panel na thijinbadagi khanglakpa wafam paladuna World Health Organization WHO gi makedigi malem gi oina disease ama paksana sandorakpa haurakpa thinghaunaba asauba transparent global system ama thamduna WHO bu aten matam gi manungda investigators sing thajinduna thijinbagi sakti pigadabani hairi masum sainana
कोरोना वायरस संदोकपा होरकपा मतम मदुदा वर्ल्ड हेल्थ ऑर्गेनाइजेशन कुमजा इंग लिसिंग अनिगा कुनगी जनवरी कुंथ्रा ngaib tawduna khudakta international emergency laukthoklangbadabani adubu tha amagi matam hena suondakibaduna maram oiraga covid 19 pandemic asidagi ngakthoknaba laibak kyana akanba thorang laukhatpagi thengthanduna laibak kyara covid ki pathogen maning tamna sandokpagi matam pikhi New Zealand ki prime minister oiramba Holland Clark ki matungina WHO bu hen mapangal kangkhat hanba tangai phade haidi WHO gi panel gi co-chair oiriba Liberia gi former president Ellen Johnson Sirleaf ki matungina hu bu khutakta pau phongdok pangambagi sakti piba madi transparency hena leiba anoba surveillance and alert system ama lehanba tangai phadre WHO gi panel da puthokli bofam singasi me kun ga mari dagi haugadaba World Health Organization gi annual assembly da member leibak singi health minister sing yauna khana nainagani amasum European Union gi deployment singi oinadi UN gi agency asida chauna reform purak ningbagi apam leire China gi Wuhan city da kumja English singa taraga mapan gi aroipa sarukta thengna khiba SARS-CoV-2 miyamna COVID-19 hairagi hena khangnaba virus asina malem gi oina mioi million 3.4 sienduna chauna amang ata thoganba haujik su loidri haina pausna palli amasum leibak sigoiba COVID-19 update miyamna kentakna hapsaram gi maraktana haukiba pungkun gi maride leiba asida India ra mioi la ohumga lising humphugani thoi nauna COVID-19 positive uhenki aduga apun boina haukiba pungkun gi mari sid lehen khidaba COVID-19 maram oiduna sikhiba mioi masingsi lising mari ga samga kunni haina su health ministry gi thadorakpa data amanu su makhatana phongdorakli amasum atopa state sida thokpa pawmana PWF ki secretary Rakesh Naurem RIMS ki cancer patient sing asa athak yenba yawruda positive oirakre aiba keke wahengbam gi ayamasum cancer hain mingthonba lairik adu yolaga phanglakpa senpham sing RIMS ki cancer institute layeng liba cancer patient sing gi awabada mateng oiba haiduna haukiba April gi kunga teret ki ayuk pung tara tabada aiba keke wahengbam gi mapok numit thoramga mari lainana hospital asigi superintendent hais Prioski yauna asa athak sing khusinabagi thoram amada yaurubadagi social and cultural activist Rakesh Naurem COVID positive oirakhibani haina akhanana Rakesh Nauremna telephone wari sabada phongdorakre haina pausina sumakhatana phongdorakli amasum pausu luisilakpoina Myanmar gi batentakpa content masang tang myamda share tawjaramge junta gi mathakte attack sathanaba Myanmar gi beauty queen khulai paikre Kumza English ni kataraga humdoi Thailand na pangthokiba Miss Grand International Beauty Pageant Myanmar gi mahut sinduna saru yakhibi amasum sangdamna baduda beauty queen gi mingthon su phangkhrabi tartet tetna leba adugi military junta gi mathakta akan malan horiba protester singbu sawatuna khulai pai bhokre Myanmar democracy hanjin handriba phawa mahakna Myanmar junta gi mathakta akan malan thengnaragani haina su phongdokre Thailand na pangthokiba beauty Pisen aduda contestant humpuga lamba taunaduna Myanmar gi ahanma beauty queen mingthol pangkhrabi masagi sai kuntragani thoirom surabi gymnastic ki instructor su oiribi asina Myanmar gi border lamdam singda operate tawribi ethnic armed group singda ngasi join tawkibani ma ki thawain hingliba makai Myanmar junta gi mathakta akan balan hauduna democracy hanjin hanana ba thabak paikhatlamgani haiba wafam beauty queen aduna ma ki Facebook page ta phongdokhi Hauji asi Myanmar junta gi mathakta akan balantheng sathabagi tanja adu lakle khulai paiba kalam paiba keyboard natragana pro democracy gi khongjang da sel gi mateng pangba miyoi oirabasu akhoi khudimangna Myanmar junta gi mathakta sangsiliba lanjang asida isa gi thona phaba thodang amamam launa ba honarasi matamdu khakta da akhoi gi revolution asi mai papangamgani haiba wafam beauty queen asina phongdoki haina pausna mexing na pali Adu me hauskun di paus matang sa lusin jarage du marak thana du maru i paul ragadi me amda update pi jara ken Manipur top channel gi me ke digi me amda haizari du me am wakal on sa sungse shudna ko comment na thambira moduga me amna mapung phana channel sina sogot pi begi tamakta su Manipur top channel gi me ke digi me ambo amuhana nungai phungdok sari and thank you